ngase phongkhiba tongan manipuri si phongsing amasung thokhiba thawdu wathoksing digi maroibi i pausing myam thamjagi ahanbada hoyelan paupauksi digi lakusaraga myam hubna sagotkiba arambai Tenggol gi kangla mifam mai pakna pangthokre MLA minister amasung MP singbu mithibong mitambal oireroi haina wasankre Arambai Tenggol na wasak lahon khiba warol ai isana ireibak ifrup inat lining gi ngamjaba khradang oirabusu khona jagani ireibak ifrup Lining Magnaba, Mitibong Mitambal, Lining Tauna Kangsano, Lining Tau Sanami Negefari, Ibudo Pakang Manefari. Arambai Tenggol gi Maikei digi MLA Humda, Masa Sokna Wakhal Taminakhibra. Arambai Tenggol gi ngarangi kangla mifam da kuyek pi kibasing. Ahan the Minister N. Beren, Minister Singda T.S. Bisorjit Y. Kemsan, Gavidas Kontauzam, Dr. S. Ranjan, L. Susindro, Haisdingo, T.S. Basanta Kumar, Speaker T.S. Saitravata, MLA Singda, L. Rameswar, T.S. Lokeswar, T.S. Shyam Kumar, K.S. Ibomsa, K.S. Joy Kishan, K.S. Ragumani, R.K. Imo, Nishkant Sapam, T.S. Arun Kumar, S. Rajen, S. Kunjakeswar, K.S. Shyam, S. K.B., K.S. Loken, K. Robindro, I. Nalini, T.S. Santi, T. Robindro, S. Premchandra, O. Ibobi, K. Megachandra, T.S. Radhesham, P. Brojen, Surya Kumar Okram, Dr. U. Deven, M. Rameswar, Dr. Y. Radhesham, K. Ranjan amasung Parliament ki members sing the Union Minister of State, Dr. R.K. Ranjan amasung Ningthaulai Sana Zaubni. Manipur gi apun ba saktam da singnaratuna sathragliba kuki singi lana sigi aroiba warriors progna bagi damak yellow furup mitai miam ki mihut sing amat oina leba ki amadi furup ki damak warep lauminana ba Arambai Tenggol nga si kanglagi utra mamangda pangthoki ba mifamda se minister N. Beren yauna minister taret speaker ama MLA kungamapan amasum MP ani punna mihut kuntraga mapan leba amadi ifrup ki damak kathokani amasum lana sigi warriors progna ba thangalakriba demand taruk phangna ba center punna taknagani haina masa masagi kuyak piduna thajaba pikre se minister yauna Union Minister of State ama amasum Rajya Sabha gi MP amadi speaker yauna MLA kuntraga mapan punna kuyak piduna thajaba pikhibadana tana ireiba ifrup lining mangnaba mithibong mitambal oreroi haiduna phabu wasaki Arambai Tenggol ngasi ayuk pung tara dagi hauna ba kaukiba lusingba amadi miyamgi mihut singi mifam aduda saruk yanabagi damak MLA kuntraga taruk amadi MP ani kanglada matam sana yoraki se minister masadi mifam pangthokphamda yorakhide dubu mak masagi khuyekti pirakhi haidi miyamgi mihut silladuna Arambai Tenggol ngasi mifamna pukhalakhiba demand singdi Manipur NRC satna handuna illegal immigrant sing halankhiba koki militant sing tawnarigli su laktokpa Myanmar sangsilakliba refugees sing Mizoram da thambikhiba border fencing khaba Manipur gi Assam rifles laktokhiba amadi koki illegal immigrant sing ST list gi laktokpagi wapam yauri demand sing asigi mifamda puthokhtuna khanakhibaga loinana mifam asida saruk yakhiba MLA minister MP singi Maikei digi su amat oina union lengakta taknaragani haina yanakhi ngasigi mifam adu pung amarom satakhibaga loinana ayuk pung 12 gi minute 8 tarakpada Arambai Tenggol gi lusingba korongan ba khumansu kanglagi nungsup thangba sanathongdagi tholakhi ngasigi mifam adu Arambai Tenggol gi unit khudimaki commander yauna punna thaumi samana saruk yakhi mifam loiraba matungna kari warep laukrabagi haibadu lautoklamde haiduna kaithel phaminupi singamadi mifam asigi damak lakna khiba miyamna sana konung tamna satnaba honakhi adubu khoirambal kaithel da masing yamlaba miyam pullaba matungda mafamasita korongan ba khuman laktuna ngasigi mifamda khanakhiba wafam sing miyamda loud speaker sejinaduna laktokhi mangna hai koki MLA tara leibada sapmanana makhoigi miyamgi thabak tawmine adubu tampakta leidiba MLA amadi MP singdi lan hobadigi masak udaba yauri adumenama ngasigi mifamda minister Masa yauna miyamgi mihut kuntraga mapana makhoi amat oina miyamna amadi Arambai Tenggol na taliba demand taruk adu center da taknagani haibagi khuyek pire demand sing asigi matangda makhoina numit taraga mangani gi manungda amat oina taknagani haibagi warep laure hari aduga hadak Ministry of Home Affairs tagi lakpa mihut singasu issue singasu yamna kupna khanare makhoi gi Maikei digi su handokpagi thabakna hana paikhatkani haibagi thajaba pire maram asina ngasigi mifam asina maru oina sub minister yauna MLA minister punamak miyamgi makhada leibani haibadu utpani ngasidagi miyamgi ihau na thaiduna Delhi da laithokpa yararoi leibaki oiba issue sing center da miyanga punna thengnagani haina warep laurabani center da hana
haifam di thokpani adubu kariguma sentana taraktragana taraktabigi thokpa miyamga puna thabak tawba taban haiki magna makhatana hai lebak miyamna phawriba sentiment amadi awaba mayek sengna center da khangan phamthoi kariguma masida center na taraktrabadi miyamga loinana khongjang changsilagani miyamna haibada makhoi satkani haina warep na khrabani aikhoi di irebak ifrup kandaba yadabanina ama natraga ama tawba tabani khulai paigira pairoira ngasigi warep basi miyamgi mihut singna kangla utrada laining thau sanami amadi ibudau pakhangba panduna leba amadi ifrup kidama kathokani han wasakhrabani kariguma kathoktrabadi makhoi saitheng phangbu oire sunaikhi sai lising ahum henbegi leijarakliba yellow furup mitaigi puarigi lamai sanagi mayekna iba anauba latam ama oihoragada ngasigi mifam asigi manung miyamgi maut sinduna mifam kauriba singi maikeidigi saruk yakhiba mihut MLA ahumna ngang salakpa amasum tawthorako fajadaba matawda Masa Sokna Wakhal Taminakhibra wafam social media da viral oirakhi pausin haibada lengaki minister oiriba mana mifam siliba kangbuda angamba mating pangningbagi apamba phongdorakpada opposition MLA mana wapang saluba yauna ruling gi MLA anigi mataw amasum wangangdagi thawdo si thokibane hari adomena mangasigi kangla mifam sigi mangoinana ngarang ehing nungai sabuktagi hauradun tongan ba mafam singda leiba Arambai Tenggol gi unit singi masing yamnaba thawmi sing gari ke ada mathang tongdura mifam pangthokpam Imphal mayol tamna lakna bawki ahingi matam oirabasu mafam kya da makoibu maira paibi amasum miyamna Arambai Tenggol na yefare Manipur imana yefare haiba khulaw sing lawraduna pungning thawgatuna thousand pinarakhi lambi apikpa amasum asauba thidana lamlong ohum phangba mafam kya da leimu tilmu phadaba tanthoktu ngasigi mifam mai paknaba thawni ramba kaya su thengnakhi purama sigi matata Arambai Tenggol gi thawmi sing lakadaba Maikei kya gi lambi da miyamna sanabol ising pik thana haplaga phauna singba sona haplaba likhai laitangna singba puthoktuna thalai teret ki firal sing yungduna yepa thousand pinarkhi mifam horamdai mamangna Imphal mayol gi mafam ayamada tinkiba yamlaba Arambai Tenggol gi thawmi singbu thattuna kangla manungda pulap sanghandana bagidama Assam Rifles yauna State Force na akanba section thorang sing lokhi ngasi gi oina Imphal East Imphal West amasum Bisnupur na singbu district singda curfew gi atingba komthokpagi sirol sing district magistrate singna tholaktabadagi curfew makha satharabasu Imphal mayol da yamlaba Arambai Tenggol gi thawmi sing amasum makhoida Thousand gi inor hapkiba miyamna pik thana tholaktuna pumninninki combined force na kanglagi akoibida leidiba minuthong sanjenthong khuyathong amasum kaisampa na singba maphamda barricade khajinba yauna tingkhang tara tingduna akan momongda ngaksinki mausagumna lanai miyoising kangla Maikei tamna sangsilakpada athingba pikhi mifam loiraba matungda Arambai Tenggol gi unit singi thawmi singna magi laifamda halakpada su lambi gi nakalda nupi sing yauna miyam tholaktuna tarana okhi atapa paumana Manipur gi lan manung da nupi angang na sathaba crime singi masing hengakhi me ahum digi satharakli lan sigi manung da nupi kunge mari gi punsi mangki visualization lampik labasu Manipur nupi angang na sathaba crime singi masing asaw state singa yengna rubada adumak wang leirakhiba gi mathakta haukiba sahi gi me ahum digi kuki lamen ba singna mi tai da onsin duna satharakli ba tamthiraba lan sigi manung na amukena asiguma crime sing thokpagi masing khangen hengalamle Pauksi asina Women Action for Development WAD digi phangba report ki matungina lan horakhiba ahan tha me khakta tongan mafam da nupi taragani thoi khatki hari aduga tha adugi manungda thokpa thawdok singdana nupi mari numai maruna panduna sokhi nupi tarukna phobi saibi bedigi sokhi aduga nupi amana angang unabada laikide hari report asigi matungina hawkiba June thada nupi mari hatki nupi ama numai maruna panduna sokhi phu saibigi thawdoktana nupi nifugani pan sokhi July thadana nupi ani hatki nupi ahum numai maruna panki phu sebigi thawdokto nupi kunthraga mathoi sokki nupi manga kidnap tawbagi thawdok thokibaga loinana nupi ani dana ikai khumnaba mangan bibagi thawdok sing thoki hairi August thada nupi ani hatki nupi ama buna gang rape tawki numai maruna panduna nupi taruk sokki duga nupi oibigi ikai khumnaba mangan bikiba thawdokto nupi taraga tret victim oiki duga phu sebigi thawdokto nupi maudraga manga aso apanangki September thada nupi ama hatki nupi ani nungmaina panduna sikhi nupi ahumgi ikai khumnaba mangan bikhi October thada phu saibigi thawdokta nupi tere sokhi November thada nupi ahum hatki nupi ani mapam khangdana mangkhibadigi hauju phawbada makhoigi mari makhong khang mangamdana leiri December thada nupi ama nungoi maruna panduna sokhi hairi
WADꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯅ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯍꯧꯈꯤꯕ ꯊꯥ 9 ꯑꯁꯤꯗ ꯄꯨꯟꯅ ꯅꯨꯄꯤ 23 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯌꯥꯝꯂꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔꯒꯤꯗꯤ ꯄꯨꯂꯤꯁꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡ Central Bureau of Investigation CBI ꯗ ꯈꯨꯠꯁꯤꯟꯅꯈꯤꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯌꯥꯎꯔꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯨꯀꯤ ꯑꯅꯤ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯔꯛꯄꯗꯒꯤ ꯍꯧꯔꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯐꯥꯎꯕ 10 BSF 16 Kumon Regiment 193 CRPF amasung police ka khusamnaduna Chusampurdagina Imphal phawbagi marakta mobile check post ama hangdoktuna asat awok check tawbada kuki masa ani country made pistol 9mm gi magazine ama yoramba pistol ama konana faredi Faraba miyoising aduna Senapati district New Kaithel Manbidigi James Hawkip sahi nifu apokpa ngol kholet Hawkip amasung Chusampurgi Tuibongdagi Similen Dongel apokpa Helthong kawi haidi Makoi anigi manungda James Hawkipna angoba masugi Scorpio MN01K 9493 thauraga Similen Dongel namhaki nakal phamlaga Chusampuromdagi S Scotland khul tamna lakhibani makoina tonglakhiba gadi adu khamlaga check tawrubada magazine amaga konaba nomayes yoromkhibani atopa pawmana sekpolda mapan thoksinganu hairubagi dama cookie singna nomai puduna laklaga akhir khang nangalakhi Moirang them tamubi hakthingna ba pawdam Chusampur Thengra leiraktagi khunjama Chusampurda leiba mitei singna cookie singna kayam usit thawoidana tawbagi haibabu mitegi yumgi sekpolda makoina mapan thoksinbada tawganu hairubagi dama nomai puduna laklaga laikai akhir khang nanganbagi thawdo phawu thokre haina Chusampur Thengra leiraktagi lanjenara khibi masagi sei humfuga mangarom surabi moirang them ongbi tamubi na phungdoraki Magna hai kumza English ngamaga sumapan ga maudraga taret ki cookie amasum paiti ani gi marakta thokiba thagdok singa do loikraba matungda Chusampurda leiba mitei singna cookie singna yamna usit thawoidaba amasum yengsinbagi thawong hengalakhi makoina tatana khatnaba hawrabasu aikoina handuna ta lakhibani khatna sainadana ba honaduna lakhi aikoidi lairadana pikliba angang singna tamliba mahikol singna phawba makoina tatana mitei angang singmu karem kathaina biba amasum namthaduna thamnaba honai asiguma thagdok singa sima sing yamna amasum toina thokpana aikoigi mitei angang sing numidang wairam sanaba phawba thonabana kongaini komai harawda phawba yumdagi satokhiganu haiduna angang sing phajinduna thamlaga hinglakhibani Aigi isanupa aton madu class 11 kabada makoina karem kathaina ba henjilaktuna school phawba hongdoklaga tamki cookie singna aikoibu tukhatpiduna laingaki scheme kya gi makhada aikoina phangjagadaba kanabasing tanabada awabu ohenbada natana makoina matle hairaga makoigi khulai paiba militant sing adugi sakthung oina pitokhi aigi isanupi ani nupa ahum puna mangani ipuroibana covid-19 kallingaida bp stroke torakpadigi anaba ma oiduna lerakhibani Isanupi ahal Chusampurda private school amada oza oina pujaramani masil manau sangduna mamangi kumjai English inganiga kungo humdoigi February gi panchamani numitegi yum kai semjin sajin ba horakhibani aduba haujikti yum su mangle aduga isagi career su lamkhangna mangle rakhi me ahumgi thawdo du khanghauduna horakhibana thamoida khutum suduna pendana leirakli Chusampurda leikiba mitei sing asi mafam kyada saithokuna leibanina punsinaduna pangal oigadaba dusu ngamkhide April 19 English nganiga kungo homduri Chusampur open gym minister and Verena Sangana Taurang Tokiba dusu makoina mai thadokibani adobo thawdo adudadi aikoi karisu singnaba pokhide adobo me ahumda makoina peace rally sakiba dusu aikoina karisu hena khanjuluba tokide aikoigi yumadu hanagum loishin Khamjinduna amasum semjin sajinbagi thabak makha sathaduna laiki aikoigi yum semjin sajinbagi thabak tawriba miyoisingi manungna cookie masa kharasu yawribani adubu numidang wairam torbunglom irang tawre tabada aikoi punchinduna wa khanana bonaki aikoina pungadawribadu wa khara sumna khanagadaba oideroi ningbana saksu thongduna thamlaga yum adusu sololamdana senthurakibani adubu aikoina yum amada punna leiraba matamna yamna nakna thugai khutkaibagi thabak horaki Isadadi sietliba PS natana atopa henba mata loinarakiba laiti aikoi Don Bosco School gi maning thangma mapam amada selektuna lotki aikoina mapam aduda lona makoina law khongduna thugaiba masum aikoida onchinduna masin pen thiduna maitaibu karem ga thaina badu loina takhi makoi nongalamdai pung mari phaw leirami mara aduda makoina kangsi amuking siren amuk khong kerak hanjin tawki Makoigi thawong adu lotuna leidibai khoida police natraga army malhalaga mitei sing senthorangna ba thawoina tawba manki
Nogalamdaida Makoi Hanakraba Matunda, Don Bosco School Manaka Lerekiba, Ekoi Kuntraga Taruksuba, Assam Rifles ki Kem Power, Minute ni Purom Sanga Kong Sapahoraki. Lambi the cookies in the Tugairam Labamasum might have Piram Lava Mitegi Yum Sing the Uba the Mita Pita Laki Adobo, not Libody, Maquina might Hadolam Lava Yum Sing Adugi Palamasum Yumbi Sing, Maina Wivigi Mami Urabasu Yum Sing Adugi Potsai Sakwi Saktam di Toidon Urakiti. Assam Rifleski came up, Equi Meam, Taibong Manada, Plastic Sak Haptuna, Apangba, Karakara Saduna, Numit Krani Laki. Me Mapanda, Aikoina Assam Rifles Gari the Tonguna, Moirang Tamna Lakpa cookies singna, Lambigi Matai the Padang Leptuna Aikoida, Noxilaga, bye bye Taroki. Makogi Mataodo Aikoidi, Yingdra Duna, Garigi Tonaugi, P Taduna, Kumzilla Laki. Like Supana Hypo Oiduna cookie sing a sigi list as Hazard City, Tamzaning Oidi, Cookie Paitegi Taudo Odurigi Aikoina, Mayai the Laiduna, Nakalani Maki Yafana Bamating Pambi Kibini. Hauzikti, Aikoina Angang Oiding Matamda, Sanaramba, Lamang Tumang Amata Uba Pangidre, Makoigi, Masing Logi Wang with the Asum Hengalapana, Makoina Lyshin Kiba, Aikoigi Lamadu Faw, Makoigi ni Harakadra Sinaba Pare, Aikoidi, Susampu the Polapani, Mapamadu Saurapani, Aikoigi Iramdam Hauziksu, Handuna Laningly, Kokishin Susampura Simakoigi Madam Nati Habisi Sapsana Kangani, Mapam Kiagi relief games in the Lady Bike, Aikoiga, Ominara Pot like Iresa Sing Adobo. Karam Hinglam Gadagi Hangladuna, Makoiga Amuhana, Ishagi in Kolapun Laminaba Pam Heraki. Makasa Tarapoina to Papam, Home Ministry team cookie in P Manipurgi Mihut Sing Unaram Lava Matunda Dili Pankre. Lahalup Sing Arambai Tenggol Puna Tabak Minari Haina Kimna Maral Secret. Ponapa Pauxi Maruba Pauker Lokosaraga. Ministry of Home Affairs na Manipur tuk libi irangasi yengshin na nabagidamak tharak liba akhanaba timadu koki zaugi body ama oiriba kim koki NP Manipur gi makok thongba thaupu businga unaram laba matungda ngasi numidang pung manga ga minute nifu ga manga da Air Asia flight ta New Delhi gi damang Imphal thadok raidit press ta phangwa paw gi matungina AK Mishra na lusingba Ministry of Home Affairs ki mi ahum na sawa tim aduna Arambai Tenggol unakraba matungda kim gi mute singas unakraidit MLA gi team ga unabadu da Kim gi Maikei gi Arambai Tenggol na aini yadaba mongda sophisticated khulai lising taruk lom amasu maru kya paisinduna thamlibasi Manipur government na pibne Arambai Tenggol na hauzik tampak da base tawba insurgent group singa banner amagi makhar satminari haina maral siri Thanipan helaglaba irangasi lusinanaba lambi thibu lakiba Home Ministry gi team aduna irangasi gi waroisin purana ba honabada arubu oigani haibigi wapam koki NP Manipur gi Maikei gi su makatana phongdoki haidi Panbayai Ministry of Home Affairs ki akhanaba team aduna tha sigi kungani thu gi numidang pung manga ga makhai tabada akhanaba flight namada Imphal da thunglabaga Arambai Tenggol gi lusingba singa unaduna wari sanakibane Manipur gi Rajya Sabha ki MP Maharaj Sanajawba Lashimagi Yumda Unabadu da Arambai Tenggol gi Maikei gi Manipur da English ngamaga samapan gi yankhai gi mathoi da base oiraga NRC pangthokadabani Koki militant singa sathariba su suspension of operation asi khudakta tokadabani Manipur da sangsilagdiba Myanmarist refugees singa si Mizoram da thinokhi gadabani Manipur ga Myanmar ga tainriba ngamkai sambal khagadabani state asidi Assam Rifles lakthoklaga atopa Central Force amana mod singadabani masu koki sing is the list ki laktokadabani haiba demand tawkibani Ministry of Home Affairs ki advisor AK Mishra Joint Director IB oiriba Mandip Singha Tulie masum Joint Director SIB Imphal oiriba Rajesh Kumbale gi team aduna Imphal thunglakhiba do Arambai Tenggol na Maitei MLA masum MP singbu ngasi kangla da koraga mifam pangthokna ba khangan khiba matungdani Arambai Tenggol gi Maikei gi Maitei MLA singa masum MP singasi Pangthokodoriba mifam aduna soidana saruk yagadabane karigumba saruk yadrabani khudong thiba nangani haina phongdokhibane masigi mathakta January gi 23 gi mamangda MLA madi MP amatana resign tawbu yaro hensu khangan khibane ngasi Imphal gi senglaba kangla laifam lenda Maitei MLA singa masum MP singa loinana Arambai Tenggol mifam pangthoktuna Manipur gi saktam kahendana bagidamang amat oibu wasak lawkhibane atopa paomana government free movement regime muthakhiba yaningdi IM India government handakta free movement regime FMR muthakiba do akan mamoni yaning di haina NSN IM gi sirol man haidi seolosin hai India government handakta free movement regime muthakiba sina NSN IM da masum maru oina nagamiam da yamna nuaita ba phole masi English ngamaga sama pan ga yang khai ga humdoi da matam adu India gi prime minister Wakhal Nehru masum
Burmese Prime Minister Yu Nuna Nagasingbu Tokhaina Khaidolaga Lehelamba adu ningsingali adubu Prime Minister ani asina satakhiba masigumba aranba mawongna khaidokhiba international boundary demarcation asi Nagasingna kaidonungdu yaroi international boundary ni hadiba lamgi nakalani da leiriba Nagasingna singnaba kya laklabasu imung amata oina leiri imung amata oiba maramna Nagasingna free movement regime asi nakal animakta mathau tai hadi boundary demarcation tawbaduna Nagaland state ki Mon district ta Longwa gi ningthaugi yum mayaida boundary demarcation tawraduna yamna minung si haitaba tamthiba thong phawba satakhi Nagasingwa tanaramdana India amasu Myanmar government international boundary yakhibadu sumnaba thawongni masigumba sumdaba masum aranba thawong singa sisu Nagasingi mathakta sathaba leptri Naga political movement asi Naga lebaki historical amasum political right ngaknaba horakibni hewasi India amasum Myanmar gi sunam sasan loisinduna ikai kumnaba yaba warrisan ama purakpa yanaba horakibani illegal immigrants singi issue gi matangda NSN IM na phongdokpada Naga singna Naga gi leimai di illegal immigrants sing control tawgani aikoi gi territory da illegal immigrants amata leibi yaru hedi maramasna imung ama oibi gi aikoi gi hak adu khongaunagada Wakhal gi ngamkai sambal khabigi thabasi aikoi gi lamda satharakpa yaroi samna hairabada Nagasing tokai khaidokadaba propose tawriba boundary fencing gi thabasi NSN yaroi haidin su pauksna makatana phongdorakli makha satharak poina sanga express ge topa maruiba pau myamna thamjage koki singna maphamani da landarakre haukiba matam kharasida koki terrorist singna singkhong singya da kumtharaktuna maitai Senmi amadi singchanwa satpana singba hatpada natana state force ta sabsaba lan gi mauna landarakuna hatpatu pasa tharakpadigi misam singak shenana ba singkhong singya da ihenba force thamlabasu koki terrorist singna landabagi thabakti lepthi ngarang numidang pung 12 rom tabada kangpokpi district ki harauthil manakta leiba singdagi koki militant singna Imphal West district ki kautuk amasum senjam sirangda nomai kapsinduna landarakhi hairi press na phango pawgi likun singi matung ina mafam aduwaida Kun singak pagi thabak toriba Manipur Rifles amasum IRB personnel singna singtakta nungmai kapkhibaga loinana nakal anigi marakta pungkhai amarum awaya khum tawduna kana nungmai kapnakhi hadi ngarang numidang ni thawdu odura khunja sing amari security personnel sing sokpan bigi paw leite hadi ngasi numi jungba aduwaidana Imphal East district ki Tumukhong area da thangnaba Kampokpi district ki singtakta gi afaba makhal gi khulai sing paiba ko ki terrorist ni haina thajaba singna numai kapsinduna landarakhi hadi ngasi gi thawdu odura aso apan thokibagi paw leite hadi atopa paw AR na lupa crore taraga mathu henbagi supari amasum tik fogatkhre haukiba matam khrasida Myanmar ga lonaba Kamjong district ki mafam khradiga Assam Rifles na lupa crore na khusing oiba loni yadaba mona pusilakpa supari kwa maru amasum singsu tik fogatuna lakpaga loinana ngasi su lupa crore taraga mathoiga 0.636 longi supari amasum tik fogatkhre Assam Rifles ki sirolaman hai yamna thajaningai oiba pawgi likun amana sankalok amasung kangpat center da loni yadaba mawngda supari amasung u purakle haiba khangmangam ki haidi Assam Rifles ki kangbuna khudakta operation chathaduna thi humba haukibaga loinana truck taraga treta mari leinaba se sang yauduna supari amasung u puraklamba thenakhi haidi truck singa du khamduna sek tawbuda supari bag nisinga magasani ge manga yauramba thengnakhi punaton 96.4 lumba supari dugi belu lupa crore 11.568 lom ni hadi madudana tana lupa lakh 6.8 lom gi oigadaba u cubic feet sanipan gi yankhai su puram khi haina palladuna ngasi phakiba lonia da mongna pusilakpa supari amasung u singadu puna lupa crore 11.636 lom gi ni haina AR gi siolladuna phungdurakli pharaba polam singadu Kamjong district ki forest bit officer da kushinakre hadi Lushilak point to Papamana Arambai Tenggol Aini Adabalup Amani Hanilak to Kotu Committee on Tribal Unity Kotu Southern Hills na India Government ki Ministry of Home Affairs ki member of Home Nasaba Penelak to Arambai Tenggol ga mi pampang to ki badugi maram hang bagaloinana India Government Arambai Tenggol bo Aini Adabalup Amani Hanilak to na demand to Ministry of Home Affairs ki Kongsat Asinakal Namatabu Pelanabigi Ningba Tunganabigi Oiba Police ni Hana Kotuna Lawi Tim masina ka hen misaithi nangliba minority kukizo community gi mifam pangthokpidri haina kotuna maral siri nakal amatabu pelana bagi oiba central government ki policy si kotuna akan mamong yaningde state asida
tung koiba tangdu leitaba amasung mahausagi phibam hanjin hangi hairabadi India government ihan hanbada Arambai Tenggol bu aini yadabu khulai paiba lupni haina ben tawgadabane amasung beligi police station taraga mapana kon mafamda afaspa thamjinggadabane loinana kuki jaw amasung mitai gi marakta physical and geographical tokai khaidokle haina recognize tawgadabane haidi hausikoi nadi myam paw sumatang solution jarage amasung myam puna no update ngaminase